FIFA World Cup की 16 round up ता Brazil ga थेंगनगदौरी Portugal amasung Brazil bu soidong ngamningani Portugal na ngasi irai numit sanagdori ba match marini 2002 da Portugal amadi Korea Republic ase sanaki maduda Korea na Portugal bu maiti ba piram ki matam da Portugal ki coach Fernando Santos na hiram ki Brazil ga thengna ba haibase achauba game amoi gani Brazil su Portugal bu khara dikhau bo poklam gani Portugal ki point 6 point phangduna 16th round of the changduna laire group H ta Portugal South Korea ga sanaki gani Portugal की main exam group 16 सानर पतंजादा Brazil का थेंगना गनी Brazil सु 6 point फंगदुना लाइने बने ngasi irai numit sanagaba team singdi Portugal versus South Korea Ghana versus Uruguay aduga Brazil versus Cameroon aroibata Serbia versus Switzerland haukiba namajing numit Portugal na Uruguay bungam ki maduge matungda makoi gi coach na haiki Korea ga sanabada makoi gi afawa player khara yawhallo race ta thamgani race fajana tawhallaga Brazil ga thengai na play na ba Ronaldo hojik 37 years suri ma gi oina play khuding yauduna sanaba khara heavy oini sini makoi gi coach ki wa matungina Ronaldo team training de yaudi but gym sanaduna lai hairi Portugal ki coach ki wadi Ronaldo race ta lai ngai sida makoi ki afawa player Bruno Fernandes pu form da lai halaga mana phajana match pu ba sini Bruno ase handaki World Cup asida goal ani chankre side amada Brazil ki star player Neymar yaudrasu group 16 da makoi chankre Brazil da handak fara player kharati yaure handaki World Cup asida itha thajadana thok pathok ya gunare mari rakhanna world champion oikraba German out oikre makoi group E gini Costa Rica bungam kibani 4-2 da adubu handak makoi World Cup Qatar dagi kap tuni yang na paikre Germany amadi Spain point mari phangduna lairambani adubu amorom da Japan na gamlakpana Spain gamdragasu group 16 da chan bungam ki handak Japan ni fajarak li base Spain bu 2-1 da maithi ba pi bungam kre aduga group 16 da changle side amada Germany dagi Spain na goal masing hen kibana Spain changlakpani next stage ki waina fajab record amara group F tagi Morocco na Canada bu 2-1 da maithi ba piramduna next knockout stage da sanabai khudong sa lauki basini Morocco gi oina masi record ni madudi 1986 ki matung da makoi handak khak pre quarter final changbam bani Morocco gi handak ki best players sing di Hakim GH amadi Yusuf N Ansari na chingbani makoi goal Morocco bu khalaki bani Aroi boina Russia Ukraine ki matang da Ukraine ki Cape office ki thorak pa news report ama ki matung in na haujik phawa da Ukraine ki total army 12,000 sire sini masi Ukraine ki maikai ki phong na han boina phong dorakki September thadra khara hena si ki Ukraine army maram de makoi na kharsan lobu ki tamak high speed ta war jangsin ki phajani ingla matam si disu yamna kana thengai ndari base haujik mak Donbas region tani Mewai lising trani thoya sina sup nagi army wasing ni si kibagi makoina ulak li basi aduga micham praja su lising si krabani madu ki masing di hai duna sukarate amorom da North Korea na handak matang missile launch to kiba amadi thangna wine na lai riba Japan South Korea ama makoi ki border yauna pai han kiba amadi public life threaten to kibagi tamak Japan South Korea amadi United States pullaga North Korea da Anouba sanction kaya ama handak thomjin bire North Korea hanadagi sanction chadura lairingai amuk pisalak pasidadi kharaga chinba hengalaga ni makoi gi life amrom da Russia amadi China na makoi gi oina makoi da lairiba sanction mayam se kom na hona kibani phana haiduna su Russia amadi China North Korea gi oina manung da dilai